Hey guys, ꯑꯩꯈꯣꯏ February monthꯁꯦ ꯍꯧꯒꯗꯧꯔꯦꯀꯣ ꯑꯗꯨꯅ February monthꯁꯤꯗ ꯀꯔꯤ ꯑꯐ ꯐꯠꯇ ꯂꯩꯒꯦ ꯍꯥꯏꯕꯗꯨꯒꯤ general reading ꯑꯣꯏꯕ ꯉꯁꯥꯏꯒꯤ upcoming monthꯁꯤꯒꯤ general reading ꯑꯣꯏꯗꯣꯏꯅꯤ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯄꯥꯜꯁꯦ ꯈꯥꯏꯗꯣꯛꯆꯔꯔꯣꯏꯀꯣ. ꯑꯗꯨꯝ general ꯑꯣꯏꯅ reading ꯑꯃꯈꯛꯇꯪ ꯇꯧꯔꯅꯤ ꯃꯌꯥꯝ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ. ꯑꯗꯨꯒ readingꯗꯨꯗꯒꯤ ꯀꯔꯤ advice ꯂꯧꯁꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯑꯗꯣ February monthꯁꯤꯗ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯀꯔꯤ ꯑꯐ ꯐꯠꯇ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯍꯧꯔꯁꯦꯀꯣ readingꯁꯦ. The Fool ko. Knight of Wands. ꯑꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ personal reading ꯇꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯩꯒꯤ Instagram linkꯇꯣ ꯑꯩꯒꯤ description box ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦꯀꯣ. Instagramꯗ DM ꯇꯧꯕꯤꯔꯛꯑꯒ ꯏꯁꯥꯒꯤ personal ꯑꯣꯏꯕ reading ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯅꯤ. ꯉꯁꯤꯒꯤꯁꯤꯅ general reading ꯑꯣꯏꯗꯣꯏꯅꯤꯀꯣ. Eight of Cups. Knight of Swords reverse. The Death card ko. Card ama anitanga draw tawige general oiba reading nina ko. The Nine of Swords. The Magician. The Devil. Last card ama tanga draw tawge. The Knight of Cups ko. See guys, extend tawjarakige and then after that we'll do the energy reading ko. First and foremost, February hariba month sida ko. Mayamgi oina kari lege ha matamda lucky isagi favor da dum leigani bako. Sigi the Magician hariba card sigi matungina luck si isagi favor da dum leigani. Sana hotna jabaga isana plan tawbaga dum oithorapaga chana bagumba isagi na dum afaba opportunity phangba adumaina lucky isagi favor da dum leigani. But luck se phanam isagi favor da leitaragasu isagi side tigi hotna ba watlagadi productive oiba khara watkani basigi February month se ko. Aduna February oiba month se productive oina chalhange hai taragadi luck su isagi favor da leibani na isana phajana isagi potential do khangna utilize tawba ama darkar oirakani bako. Mathang sina sigi February hariba month sida ko isagi oina thengnarakpa yabada kai thengnarakpa yage ha matamda Eight of Cups ko. Eight of Cups siga Nine of Swords hariba card siga and then the Devil, the Death card yamama piri ko card se. So 2026 ki February hariba month sida ngasigi general reading sing bebe chile now singna isagi friendship kumba isagi relations kumba da kitang relations in the sense that adum mari mataga leiba relatives ka leiba relation obi family relations obi natraga adum mostly mara mapang sing dagi isa se isa expect tawbaga mi sing daw thorpaga chana da bagumba isa expect tawbaga moina utlakpa behavior ka khetna bagumba aduna haidi disappointed oiba bit leitaba and then isa se haidi expect tawbaduga oithora idu kam khetna bagi penja da bagumba adugumba khara thengna ba yaibuka. Aduga February hariba month sida overall oina maram khara dagi ko maybe career gi oiba yai love life gi oiba yai personal oiba yai friendship ki term gi oiba yai isa se paisa gi oiba yai ko kitang stress leiba anxiety leiba wakhal khara hena khanjanba overthinking tawba sigumba se khara thengna ba yai ba. aduna isana yarige isagi mind se isagi emotions se isagi control da thamnaba hotnabiyo overthinking se yarige tawshinbigano na haiba advice se card gi phangeba. Relationship and love life kini pa matamda hojik already relationship leibiba ichile now singi oina isagi partner ga isaga se love language da hena haidi focus tawna gumba hena nushina gumba hena nakshana gumba. February is the month for lovers ko hena nakshana ba afaba oibe yabai chances lei aduga single oibe ichile now singi oina isagi crush ka natraga na isagi situation su kamba leibi taraga su mi duga hena nakshana feel tawba yai ko aduga pura anauba mi thengnarakpa yabai potential di paknadi ude but hanadagi adum already hafet person khanjaba gumba lei taragadi mi duga hafet closeness kumba feel tawba yabai chances adum uiba ko. February hariba month sida anauba beginning amadi changshingadawbagi mawong uye anauba beginning se kaidagi changshandoina ha matamda ngasigi reading se tabiriba ichile now singse past da khara toxic oiba events khara thengnarakpa male ko life da haidi 2026 na hawbadagi ni khangde natraga na last year gi ending dagi ni khangde adum isagi workplace da oiro love life da oiro natraga na personal jaga da oiro kitang ayat apan gumba toxicity gumba mina karakpa khambanba yengchinba gumba or isa negative habit gumba adugumba khara loinaraga lakpa male ba ko. Adugumba negative habit sing dugi ending ama oikhraga haidi
ꯑꯐꯕ ꯑꯦꯟꯗꯤꯡ ꯑꯣꯏꯕ ꯌꯥꯏ ꯐꯠꯇꯕ ꯑꯦꯟꯗꯤꯡ ꯑꯣꯏꯕ ꯌꯥꯏꯀꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯖꯒꯥ ꯈꯔꯗꯒꯤ ꯑꯦꯟꯗꯤꯡ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯀ꯭ꯂꯣꯖꯔ ꯑꯃ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯐꯦꯕꯋꯥꯔꯤ ꯃꯟꯁꯤꯗ ꯂꯩ ꯑꯗꯨꯒ ꯀ꯭ꯂꯣꯖꯔ ꯑꯃ ꯐꯪꯕꯗꯒꯤ ꯏꯁꯥꯁꯦ ꯑꯅꯧꯕ ꯐ꯭ꯔꯦꯁ ꯁ꯭ꯇꯥꯔꯠ ꯑꯃ ꯇꯧꯕ ꯌꯥꯕꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯨ ꯄꯤꯕ ꯃꯦ ꯕꯤ ꯀꯦꯔꯤꯌꯔ ꯄꯔꯁꯣꯅꯦꯜ ꯔꯤꯂꯦꯁꯟꯁ ꯑꯣꯔ ꯂꯚ ꯂꯥꯏꯐꯇꯀꯣ ꯁꯝ ꯇꯣꯛꯁꯤꯗꯤꯇꯤ ꯈꯔꯒꯤ ꯗꯦꯠ ꯑꯣꯏꯈ꯭ꯔꯒ ꯑꯦꯟꯗꯤꯡ ꯑꯣꯏꯈ꯭ꯔꯒ ꯑꯅꯧꯕ ꯕꯤꯒꯤꯅꯤꯡ ꯑꯃꯗ ꯆꯪꯁꯤꯟꯕ ꯍꯧꯒꯗꯕꯒꯤ ꯃꯑꯣꯡꯁꯦ ꯐꯦꯕꯋꯥꯔꯤ ꯃꯟꯁꯤꯗ ꯎꯕ ꯐꯪꯉꯦꯕꯀꯣ ꯅꯥꯏꯠ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯔꯤꯗꯤꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯐꯦꯕꯋꯥꯔꯤ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯀꯦꯔꯤꯌꯔꯗ ꯑꯗꯨꯝ ꯏꯁꯥꯅ ꯐꯖꯅ ꯍꯣꯠꯅꯕ ꯀꯟꯕ ꯐꯣꯀꯁ ꯇꯧꯕ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯀꯦꯔꯤꯌꯔꯗꯁꯨ ꯑꯗꯨꯝ ꯒ꯭ꯔꯣꯊꯀꯨꯝꯕ ꯑꯦꯆꯤꯞ ꯇꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯏꯁꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯗꯨꯝ ꯑꯦꯆꯤꯞꯃꯦꯟ ꯑꯅꯧꯕ ꯐꯪꯕ ꯌꯥꯕꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩ ꯑꯗꯨꯒ ꯀꯦꯔꯤꯌꯔ ꯁꯦꯇꯜ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯀꯦꯔꯤꯌꯔꯗ ꯈꯔ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕꯤꯅꯕ ꯐꯦꯕꯋꯥꯔꯤ ꯃꯟꯁꯤꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁ ꯄꯤꯌꯦꯕꯀꯣ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯅꯥꯏꯠ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯔꯤꯚꯔꯁꯇ ꯊꯣꯛꯑꯦ ꯁꯤꯒꯤ ꯅꯥꯏꯠ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯔꯤꯚꯔꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯔꯤꯗꯤꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯐꯦꯕꯋꯥꯔꯤ ꯍꯥꯏꯔꯤꯕ ꯃꯟꯁꯦ ꯂꯛꯁꯦ ꯏꯁꯥꯒꯤ ꯐꯦꯕꯔꯗ ꯑꯗꯨꯝ ꯂꯩ ꯑꯦꯚ꯭ꯔꯤꯊꯤꯡꯁꯦ ꯏꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯊꯝꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯕꯠ ꯏꯁꯥꯅ ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯂꯧꯈꯤꯕ ꯍꯥꯔꯁ ꯗꯤꯁꯤꯖꯟꯒꯨꯝꯕꯅ ꯏꯁꯥꯒꯤ ꯀꯣꯟꯅ ꯇꯨꯡꯗ ꯅꯦꯒꯦꯇꯤꯚꯤꯇꯤꯒꯨꯝꯕ ꯂꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕ ꯑꯗꯨꯅ ꯐꯦꯕꯋꯥꯔꯤ ꯃꯟꯁꯤꯗꯗꯤ ꯑꯦꯅꯤ ꯋꯥ ꯉꯥꯡꯕꯗꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯁ꯭ꯇꯦꯞ ꯄ꯭ꯂꯥꯟ ꯇꯧꯕꯗꯕꯨ ꯑꯣꯏꯔꯣ ꯈꯟꯊꯔꯒ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯆꯠꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯗꯇꯩ ꯐꯪꯉꯦꯕꯀꯣ ꯍꯧꯖꯤꯛ ꯏꯅꯔꯖꯤ ꯀꯥꯔꯗ ꯈꯔ ꯑꯃꯨꯛ ꯗ꯭ꯔꯣ ꯇꯧꯔꯒ ꯐꯦꯕꯋꯥꯔꯤ ꯃꯟꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯏꯅꯔꯖꯤ ꯑꯦꯗꯚꯥꯏꯁ ꯄꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯁꯣꯜ ꯄꯔꯄꯁ ꯀꯣ ꯁꯤꯒꯤ ꯐꯦꯕꯋꯥꯔꯤ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯉꯁꯤꯒꯤ ꯔꯤꯗꯤꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯐꯦꯕꯋꯥꯔꯤ ꯃꯟꯁꯤꯗ ꯐꯖꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯍꯧ ꯑꯥꯏꯗꯔ ꯑꯅꯧꯕ ꯕꯤꯒꯤꯅꯤꯡ ꯑꯃꯗ ꯆꯪꯁꯤꯟꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯐꯠꯇꯕ ꯖꯒꯥ ꯑꯃꯗꯒꯤ ꯑꯦꯟꯗꯤꯡ ꯇꯧꯔꯒ ꯊꯣꯛꯂꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯕꯨ ꯑꯣꯏꯔꯣ ꯏꯁꯥꯒꯤ ꯁꯣꯜꯗꯣ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯅꯕ ꯏꯁꯥꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯑꯐꯕ ꯊꯕꯛ ꯈꯔ ꯄꯥꯏꯈꯠꯄꯤꯍꯧꯅꯕ ꯍꯣꯠꯅꯕꯤꯌꯣꯅ ꯍꯥꯏꯌꯦꯕꯀꯣ ꯃꯊꯪꯁꯤꯅ ꯑꯣꯄꯟ ꯌꯣꯔ ꯍꯥꯔꯠ ꯇꯨ ꯂꯚ ꯑꯦꯟ ꯖꯣꯏ ꯄꯦꯒꯁꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤꯒꯤ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯔꯤꯗꯤꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯐꯦꯕꯋꯥꯔꯤ ꯍꯥꯏꯔꯤꯕ ꯃꯟꯁꯦ ꯍꯦꯄꯤꯅꯦꯁꯀꯨꯝꯕꯀꯣ ꯂꯚ ꯑꯦꯟ ꯖꯣꯏꯒꯤꯗꯃꯛꯇ ꯏꯁꯥꯁꯦ ꯑꯣꯄꯟ ꯑꯣꯏꯔꯒ ꯂꯩꯕꯤꯌꯨ ꯏꯁꯥꯁꯦ ꯑꯗꯨꯝ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯔꯒ ꯋꯥꯈꯜ ꯈꯟꯖꯜꯂꯒ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯑꯦꯟꯖꯥꯏꯇꯤꯒꯨꯝꯕ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯩꯕꯤꯒꯅꯨ ꯈꯤꯇꯪ ꯋꯥꯈꯜꯁꯦ ꯐ꯭ꯔꯤ ꯑꯣꯏꯊꯣꯛꯄꯤꯌꯨ ꯍꯤꯜ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯗꯇꯒꯤ ꯐꯪꯉꯦꯕꯀꯣ ꯃꯊꯪꯁꯤꯅ ꯂꯦꯠ ꯒꯣ ꯑꯣꯐ ꯗ ꯄꯥꯁ ꯑꯦꯟ ꯃꯨꯚ ꯐꯣꯔꯋꯥꯔꯗ ꯀꯣ ꯏꯁꯥꯁꯤ ꯉꯁꯤꯒꯤ ꯔꯤꯗꯤꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯄꯥꯁꯇ ꯑꯗꯨꯝ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯏꯚꯦꯟꯠꯁ ꯈꯔ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯏꯁꯥꯁꯦ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯈꯟꯖꯜꯂꯒ ꯂꯩꯕꯒꯨꯝꯕ ꯄ꯭ꯔꯦꯖꯦꯟꯁꯤꯗ ꯐꯖꯅ ꯋꯥꯔꯛ ꯇꯧꯕ ꯉꯝꯗꯕꯒꯨꯝꯕ ꯑꯗꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯑꯅꯧꯕ ꯄ꯭ꯂꯥꯅꯤꯡ ꯄꯥꯏꯈꯠꯄ ꯉꯝꯗꯕꯒꯨꯝꯕ ꯄ꯭ꯂꯥꯟ ꯇꯧ ꯇꯥꯔꯒꯁꯨ ꯐꯖꯅ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯕ ꯉꯝꯗꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯂꯣꯏꯅꯔ ꯂꯩꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯄꯥꯁ ꯍꯥꯏꯕꯁꯤꯗꯤ ꯄꯥꯁꯅꯦ ꯄꯥꯁ ꯍꯥꯏꯕꯁꯤꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯄꯥꯁꯇꯨꯅ ꯂꯦꯁꯟ ꯑꯃ ꯑꯣꯏꯈꯤ ꯇꯥꯔꯒꯁꯨ ꯇꯨꯡꯗ ꯂꯥꯛꯀꯗꯕꯒꯤꯗꯃꯛꯇ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕꯤꯔꯒ ꯄꯥꯁꯇꯣ ꯂꯦꯠ ꯒꯣ ꯇꯧꯕꯤꯈ꯭ꯔꯣꯕ ꯑꯗꯨꯒ ꯑꯅꯧꯕ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯕꯤꯔꯣ ꯋꯥꯔꯛ ꯇꯧꯕ ꯍꯧꯕꯤꯔꯣ ꯂꯥꯏꯐ ꯍꯥꯏꯕꯁꯦ ꯄ꯭ꯔꯦꯖꯦꯟ ꯑꯦꯟ ꯐ꯭ꯌꯨꯆꯔꯗ ꯍꯤꯡꯗꯣꯏꯅꯤ ꯄꯥꯁ ꯍꯥꯏꯕꯁꯤꯗꯤ ꯄꯥꯁꯅꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕꯤꯔꯒ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯋꯥꯔꯛ ꯇꯧꯕꯤꯌꯨ ꯄ꯭ꯔꯦꯖꯦꯟꯁꯦ ꯐꯖꯅ ꯒो ꯋꯤꯠ ꯗ ꯐ꯭ꯂꯣ ꯂꯤꯞ ꯋꯤꯠ ꯗ ꯐ꯭ꯂꯣ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯗꯇꯩ ꯐꯪꯉꯦꯕꯀꯣ ꯁꯣ ꯁꯤꯗ ꯂꯣꯏꯔꯦ ꯐꯦꯕꯋꯥꯔꯤꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡꯁꯦ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ